ꯃꯈꯣꯏꯒꯤ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯅ ꯔꯣꯁꯇ ꯅꯍꯥꯛ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯔꯣꯁ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯂꯧꯔꯒ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯔꯣꯁ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯂꯦꯞꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯅꯥꯃꯠꯇꯅ ꯋꯥꯐꯝ ꯑꯁꯤ ꯊꯧ ꯁꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈꯤ꯫ ꯔꯣꯁꯇ ꯐꯣꯟ ꯇꯧꯔꯕꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯆꯪꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯅ ꯑꯦꯗ꯭ꯔꯦꯁ ꯑꯃꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯔꯣꯁꯅ ꯖꯣꯏꯅꯤꯡ ꯐꯣꯔꯝꯗ ꯃꯦꯜꯂꯝꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯔꯣꯁꯅ ꯖꯣꯏꯅꯤꯡ ꯐꯣꯔꯝ ꯑꯗꯨꯗ ꯃꯦꯜꯂꯝꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯔꯣꯁ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯅ ꯔꯣꯁꯀꯤ ꯄꯦꯔꯦꯟꯁꯇꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯔꯣꯁ ꯆꯍꯤ 9ꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯟꯐꯥꯔꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯑꯣꯐꯤꯁ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯕꯤꯅꯤꯠ ꯑꯃꯗꯤ ꯁꯃꯔ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯔꯣꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯕ ꯎꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯔꯣꯁ ꯅꯨꯡꯇꯤꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗꯁꯨ ꯅꯨꯡꯇꯤꯒꯤ ꯂꯣꯒꯏꯟ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯆꯤꯌꯥꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯕꯦꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯣꯁ ꯆꯍꯤ 9ꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯐꯝꯗꯨꯅ ꯊꯕꯛ ꯁꯨꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯗꯨ ꯄꯨꯡꯑꯣꯟ ꯑꯣꯟꯈꯤ ꯑꯃꯗꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯑꯣꯡ-ꯃꯑꯣꯡꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯄꯦꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯞꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯀꯣꯔꯤꯗꯣꯔ ꯄꯨꯝꯕ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃ ꯋꯥꯁꯔꯨꯝꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯇꯥꯏꯐꯦꯠ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯋꯥꯁꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯨꯠ ꯍꯥꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯉꯧꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯝꯃꯤ꯫ ꯃꯁꯝ ꯑꯗꯨ ꯏꯐꯥ ꯐꯥꯔꯝꯃꯤ ꯑꯃꯗꯤ ꯃꯁꯛ ꯑꯗꯨ ꯔꯣꯁꯀ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯏꯒꯨꯝꯅ ꯉꯁꯪ ꯉꯥꯡꯂꯝꯃꯤ꯫ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯤꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯋꯥꯁꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯋꯥꯁꯔꯨꯝꯗ ꯃꯊꯟꯇ ꯆꯪꯕꯗ ꯀꯤꯅꯔꯝꯃꯤ꯫